ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ, ꯂꯥꯏꯛ, ꯁꯤꯌꯔ, ꯀꯣꯃꯦꯟꯠꯁꯨ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯑꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯑꯩꯅ ꯏꯇꯠ ꯇꯠꯇꯅ ꯆꯪꯕ ꯀꯦꯐꯦꯗꯨꯗ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯈꯤꯒꯦ ꯈꯟꯗꯨꯅ ꯆꯪꯉꯛꯏ꯫ ꯍꯥꯟꯅ ꯍꯥꯃꯨ ꯑꯩꯅ ꯍꯦꯛ ꯐꯝꯕ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯁꯤꯠꯇꯣ ꯍꯥꯡꯉꯝꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯀꯣꯐꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒ ꯉꯥꯏꯔꯤꯉꯩ ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯏ꯫ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯇꯕꯁꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯝꯃꯗ꯭ꯔꯥ? ꯍꯦꯟꯕꯨ ꯍꯦꯜꯂꯝꯃꯅꯤꯗ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤ? ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯁꯨꯇꯤ ꯁꯨꯐꯪꯃꯛ ꯐꯪꯈꯤꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯥꯎꯔꯦ, ꯁ꯭ꯀꯨꯜ ꯀꯥꯔꯦ꯫ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯥ 9ꯂ 8ꯂ ꯁꯨꯔꯦ ꯍꯥꯏ꯫ ꯃꯌꯥ ꯑꯃꯁꯨ ꯍꯧꯔꯗꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯩ ꯌꯨꯝꯒꯤ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯂꯩꯅꯤꯡꯉꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ? ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯀ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯂꯤꯗ ꯂꯤꯈ꯭ꯔꯕꯤ ꯑꯃꯨꯛ ꯑꯣꯏꯅ ꯈꯟꯕꯤꯔꯝꯒꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯏꯁꯥꯒꯤ ꯆꯍꯤ 30 ꯁꯨꯔꯕꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯆꯔꯤꯕꯤ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯇꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯅꯨꯡꯁꯤꯕ ꯊꯤꯔꯤꯕ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯏꯅꯥꯎꯄꯤꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯏꯅꯥꯎꯅꯨꯄꯤꯒ ꯏꯆꯦꯒꯅ ꯄꯤꯔꯛꯄ ꯑꯔꯣꯟꯕ ꯄꯥꯎꯗ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯩꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯅꯕꯨ ꯇꯥꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯑꯗꯨꯒꯤ ꯂꯤꯆꯠꯇꯣ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯤꯗꯅꯤ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯍꯩꯅꯔꯨꯗ꯭ꯔꯕꯁꯨ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯍꯩꯅꯔꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯁꯤꯗ ꯁꯨꯛꯆꯪ ꯆꯪꯉꯨꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯍꯦꯛꯇ ꯇꯥꯍꯧꯕꯅꯦ꯫ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯈꯟꯖꯤꯜꯂꯨꯔꯁꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯈꯪꯗꯅ ꯀꯣꯏꯅꯈꯤꯕ ꯀꯌా, ꯅꯨꯡꯁꯤꯅꯕꯗ ꯋꯥꯁꯛꯅꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯗꯤ ꯍꯥꯏꯅꯕꯅꯤ꯫ ꯋꯥꯁꯛꯇꯨꯁꯨ ꯃꯣꯏꯅ ꯄꯛꯁꯛꯇ ꯁꯛꯆꯕꯅꯤ, ꯉꯥꯛꯄꯁꯨ ꯃꯣꯏꯅ ꯉꯝꯗꯕ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛꯇꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯌꯦꯛꯀꯤ ꯆꯩꯅꯥ ꯑꯃꯨꯛ꯫ ꯇꯁꯦꯡꯅ ꯃꯁꯤꯃꯗꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅ ꯑꯣꯏꯔꯔꯣꯏꯗꯕ ꯃꯔꯤꯅꯤ ꯍꯥꯏꯅ ꯈꯥꯝꯅꯤꯡꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯃ ꯂꯣꯏꯅꯔꯒ ꯃꯤꯠꯂꯨ ꯏꯔꯥꯡ ꯊꯥꯡꯂꯒ ꯌꯦꯡꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯦꯛꯀꯤ ꯆꯩꯅꯥ ꯑꯁꯤꯅꯅꯦ ꯃꯥ ꯑꯩ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕꯗꯣ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯐꯝꯂꯤꯉꯩ ꯅꯣꯡꯁꯨ ꯇꯥꯔꯝꯂꯦ꯫ ꯑꯩ ꯆꯤꯌꯔꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ꯫ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔꯁꯤ ꯃꯩꯇꯩꯅꯤ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ, ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕ, ꯂꯦꯝꯖꯕ ꯃꯇꯧ ꯑꯃ ꯌꯥꯎꯏ꯫ ꯆꯍꯤꯁꯨ ꯑꯗꯨꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ 39-40 ꯑꯗꯨꯋꯥꯏꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯃꯩꯇꯩ 3 ꯑꯗꯨꯒ ꯇꯥꯡꯈꯨꯜ 2 ꯑꯃꯒ ꯊꯕꯛ ꯇꯧꯏ꯫ ꯁꯤꯗ ꯅꯨꯄꯥ 2ꯒ ꯑꯩꯈꯣꯏ ꯅꯨꯄꯤ 3ꯒꯅꯤ꯫ ꯑꯩꯈꯣꯏ 3ꯅ ꯈꯔ ꯁꯦꯅꯤꯌꯔꯅꯤ, ꯑꯗꯨꯒ 3 ꯑꯃꯅ ꯈꯔ ꯖꯨꯅꯤꯌꯔꯅꯤ꯫ ꯑꯩꯈꯣꯏꯗ ꯏꯆꯦ, ꯗꯗꯥ ꯍꯥꯏꯅ ꯀꯧꯏ꯫ ꯃꯤꯡꯒꯧꯗ ꯑꯗꯨꯝꯅ ꯀꯧꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ, ꯏꯃꯥꯟꯅꯕꯤꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ 3ꯗꯒꯤ ꯊꯕꯛ ꯆꯥꯎꯕꯁꯨ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯁꯤꯅ ꯊꯕꯛ ꯇꯧꯕ ꯍꯜꯂꯝꯃꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯕ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯁꯨꯝ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕ ꯊꯣꯛꯅꯕ ꯇꯧꯕꯅ ꯑꯌꯥꯝꯕꯅꯤ, ꯍꯥꯏꯗꯤ ꯂꯦꯝꯅ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯋꯥꯔꯤꯁꯦ ꯀꯣꯏꯊꯣꯛꯑꯔꯣꯏꯒꯦ꯫ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯆꯤꯡꯂꯦꯟꯁꯤꯅ ꯑꯩꯅ ꯊꯕꯛ ꯍꯦꯛ
ꯑꯗꯨꯕꯨ ꯑꯩꯅ ꯀꯌꯥ ꯊꯋꯥ ꯁꯥꯗꯦ ꯃꯔꯝꯗꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯃ ꯀꯟꯅ ꯈꯥꯡꯂꯤꯕ ꯃꯇꯝꯗꯨꯗꯅꯤ ꯊꯃꯣꯏ ꯈꯖꯤꯛ ꯌꯧꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯑꯩꯅ ꯌꯦꯛꯊꯣꯛꯄ ꯅꯨꯄꯥꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯀꯣꯏꯇꯛꯇꯩ ꯀꯣꯏꯅ ꯏꯅꯩ ꯑꯩꯅ ꯂꯩꯔꯤꯕ ꯔꯦꯟꯠꯀꯤ ꯚꯔꯥ ꯐꯥꯎ ꯃꯥꯅ ꯊꯤꯔꯝꯕ ꯌꯥꯎꯏ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯒꯤꯐꯠ ꯀꯌꯥ ꯂꯩꯔꯒ ꯄꯤꯔꯛꯏ ꯑꯩꯅ ꯐꯖꯕꯤ ꯋꯥꯍꯩꯅ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤ ꯑꯇꯩ ꯂꯩꯔꯤꯕ ꯀꯂꯤꯛꯁꯤꯡꯅꯗꯤ ꯑꯩꯁꯦ ꯐꯅ ꯉꯥꯡꯅꯕꯤꯗꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯩ ꯈꯪꯏ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯄꯥꯝꯗꯕꯅꯤ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯦ ꯅꯨꯡꯁꯤꯗꯕꯅꯤ ꯍꯩꯅꯗꯕ ꯍꯥꯏꯕꯁꯤꯁꯨ ꯍꯩꯅꯗꯕꯅꯤ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯤꯕ ꯃꯔꯛꯇꯨꯗ ꯑꯣꯂꯤꯚꯤꯌꯥ ꯀꯧꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯅꯦ ꯃꯀꯣꯛ ꯆꯤꯡꯂꯤꯁꯤ ꯃꯇꯧꯗꯣ ꯆꯤꯡꯂꯦꯟꯕꯨ ꯃꯥꯅ ꯄꯥꯝꯕꯁꯨ ꯃꯥꯟꯈꯤ ꯍꯪꯗ ꯍꯪꯖꯤꯜꯂꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯄꯥꯝꯃꯣ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕ ꯑꯩꯉꯣꯟꯁꯤꯗ ꯅꯨꯡꯁꯤꯕꯤꯌꯨ ꯄ꯭ꯔꯄꯣꯖꯦꯜꯗꯣ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯀꯔꯝꯅ ꯌꯥꯕ ꯉꯝꯒꯅꯤ ꯐꯅ ꯀꯨꯏꯅ ꯑꯩ ꯇꯁꯅꯥꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ ꯑꯩꯅ ꯆꯤꯡꯂꯦꯟꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯣ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯝꯃꯤ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯖꯅ ꯈꯪꯂꯝꯃꯤ ꯑꯗꯨꯝꯅ ꯊꯥ 3 ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅꯁꯨ ꯈꯜꯂꯤ ꯐꯔꯦꯗ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯕꯁꯤꯕꯨ ꯑꯗꯨꯝ ꯈꯪꯅꯁꯜꯂꯒꯦ ꯍꯥꯏꯅ ꯏꯊꯟꯇ ꯐꯥꯎꯖꯩꯖꯔꯤꯕꯅꯤꯀꯣ ꯅꯍꯥꯟꯈꯩ ꯌꯥꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯈꯪꯅꯔꯝꯕ ꯀꯣꯏꯅꯔꯝꯕ ꯇꯥꯔꯗꯤ ꯐꯅꯗꯤ ꯀꯨꯏꯔꯅꯤ ꯑꯩꯁꯦ ꯀꯥꯏꯅ ꯍꯣꯏꯗ ꯊꯦꯡꯕ ꯉꯟꯕ ꯇꯣꯛꯈ꯭ꯔꯒ ꯋꯥꯈꯜ ꯇꯥꯅ ꯈꯪꯅꯁꯜꯂꯒꯦ ꯌꯦꯛꯁꯨ ꯑꯣꯏꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯒ ꯈꯔ ꯍꯦꯟꯅ ꯇꯤꯟꯅꯕꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯂꯤꯛꯁ ꯑꯅꯤꯗꯨꯅꯒ ꯂꯛꯅꯔꯤꯕꯅꯤꯀꯣ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯔꯒ ꯀꯥꯏꯅ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯁꯨꯀꯥꯎꯁꯨ ꯀꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯇꯨꯅꯤ ꯆꯤꯡꯂꯦꯟꯗꯤ ꯑꯣꯐꯤꯁ ꯀꯥꯔꯛꯑꯝꯗꯦ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯕꯤ ꯊꯕꯛ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯥꯁꯨ ꯏꯉꯝ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯗ ꯀꯔꯤꯗ ꯆꯠꯇꯨꯅ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯗ꯭ꯔꯁꯨ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯒꯦ ꯅꯤꯡꯉꯗꯨꯅ ꯊꯕꯛ ꯐꯥꯎꯕ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯖꯤꯃꯤꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯅꯤ ꯍꯜꯂꯛꯑꯣꯏꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯅꯤ ꯖꯤꯃꯤ ꯑꯩꯒꯤ ꯑꯋꯥ ꯄꯥꯎꯗꯝꯐꯝꯁꯨ ꯃꯥꯅ ꯑꯣꯏꯕꯅꯤ ꯑꯃꯅ ꯂꯤꯂꯤꯅꯤ ꯃꯥꯗꯤ ꯈꯔ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯖꯤꯃꯤꯅ ꯋꯥꯈꯜ ꯃꯦꯆꯨꯔ ꯌꯥꯝꯅ ꯑꯣꯏꯕꯤꯅꯤ ꯑꯩꯁꯨ ꯅꯣꯛꯑꯒ ꯍꯥꯏꯔꯝꯃꯤ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯊꯤꯐꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯒ ꯃꯤꯆꯤ ꯑꯃ ꯈꯜꯂꯝꯃꯤ ꯖꯤꯃꯤꯗꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯅ ꯈꯖꯤꯛꯈꯛ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯔꯝꯗ꯭ꯔꯦ ꯊꯣꯛꯂꯛꯂꯦ ꯂꯝꯕꯤꯗ ꯀꯦꯛ ꯑꯃꯒ ꯂꯩ ꯕꯀꯦꯠ ꯑꯃꯒ ꯂꯩꯔꯒ ꯆꯤꯡꯂꯦꯟꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯇꯝꯅ ꯂꯥꯛꯂꯦ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯏ ꯑꯗꯨꯅ ꯏꯁꯥꯁꯦ ꯈꯖꯤꯛ ꯏꯪꯕ ꯐꯥꯎꯍꯜꯂꯤ ꯈꯨꯠꯇꯨꯅ ꯄꯥꯏꯔꯝꯕ ꯑꯣꯚꯔꯀꯣꯠꯇꯣ ꯐꯠ ꯂꯤꯠꯁꯤꯜꯂꯒ ꯃꯣꯃꯣꯟ ꯇꯦꯛꯁꯤꯗꯒꯤ ꯀꯨꯝꯃꯛꯇꯨꯅ ꯑꯦꯄꯥꯔꯠꯃꯦꯟꯇꯨꯗ ꯆꯪꯉꯛꯏ ꯆꯤꯡꯂꯦꯟꯒ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯤ ꯑꯍꯟ ꯅꯨꯄꯤꯗꯣ ꯏꯁꯇꯤꯌꯔ ꯀꯥꯐꯝ ꯃꯄꯥꯗꯨꯗ ꯊꯦꯡꯅꯔꯦ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛꯇꯨꯗꯤ ꯑꯣꯏꯔꯝꯗꯦ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯆꯤꯡꯂꯦꯟꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯗ ꯂꯦꯞꯂꯔꯦ ꯗꯣꯔꯕꯦꯜꯗꯨꯗ ꯅꯝꯕꯁꯨ ꯊꯣꯡꯗꯣ ꯄꯥꯛ ꯍꯥꯡꯗꯣꯔꯛꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯅꯝꯕ ꯐꯥꯎꯕ ꯍꯥꯡꯗꯣꯔꯛꯇꯦ ꯑꯩ ꯑꯁꯨꯝ ꯄꯥꯈꯠꯂꯛꯏ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯈꯖꯤꯛ ꯂꯥꯞꯅ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯐꯠꯇꯕ ꯑꯃ ꯊꯣꯛꯄꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯏꯀꯣꯛꯁꯤꯗ ꯂꯥꯛꯏ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯇꯧꯕꯗꯁꯨ ꯔꯤꯡꯗꯤ ꯆꯠꯂꯒ ꯑꯣꯛꯈꯠꯂꯛꯑꯝꯗꯦ ꯑꯗꯨꯗꯒꯤ ꯑꯩ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯆꯤꯡꯂꯦꯟꯅ ꯄꯤꯔꯛꯄ ꯃꯥꯒꯤ ꯔꯨꯝꯒꯤ ꯑꯍꯦꯟꯕ ꯁꯣꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯩ ꯕꯦꯛꯇ ꯀꯣꯏꯊꯤ ꯊꯤ ꯀꯥꯏꯅꯊꯪꯗ ꯊꯦꯡꯅꯗꯨꯅ ꯁꯣꯗꯨꯅ ꯍꯥꯡꯉꯒ ꯔꯨꯝꯗꯨꯗ ꯆꯪꯉꯛꯄꯗꯗꯤ ꯂꯤꯚꯤꯡ ꯔꯨꯝꯗꯣ ꯄꯨꯡꯆꯥꯏꯔꯒ ꯂꯩꯔꯝꯃꯦ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯐꯤꯔꯣꯜ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒ ꯑꯣꯏꯔꯝꯃꯤꯁꯤꯒ ꯈꯣꯏꯗꯧ ꯑꯣꯏꯅ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯈ꯭ꯔꯦ ꯑꯩꯒꯤ ꯇꯨꯡꯗ ꯆꯤꯠ ꯇꯧꯔꯝꯕ ꯀꯌꯥꯝ ꯀꯨꯏꯔꯕ ꯑꯗꯨꯒ ꯉꯁꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯁꯤꯗ ꯈꯪꯕ ꯑꯍꯣ ꯑꯩꯁꯦ ꯑꯁꯨꯛ ꯄꯪꯉꯝꯕ ꯑꯣꯏꯔꯦꯀꯣ ꯍꯟꯗꯨꯅ ꯆꯠꯂꯁꯤꯔ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯥꯒ ꯄꯨꯟꯅ ꯆꯤꯠ ꯇꯧꯔꯝꯂꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯕꯦꯠꯔꯨꯝ ꯇꯝꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯛꯄꯅꯤ
Karam tawna layriba. Thonglidagi aina urame. Oliviaga chinglenga layrambado. Tung handuna chatpada karigumba amada thengudana makhada tarakpagi makhondo. Makhoisu tara male. Aduda chinglena kanano. Asi haiduna mahaka khadudagi thogle. Ai oira layrambada chinglendo ipa pakhale. Sana. Ai sauna mamaiduda ketuna thomame. Aduga lay poketusu laktana langamaga mafamdudagi thogle. Jinglendo ibu khamakte. Khamakpasu pamkide. Oliviana khamuno hayauba oirambasu ya hena khale. Olivia su Jinglensu animak chap mane. Amana chumamgani. Amana hena lalomgani haiba leite. Nupigi hengo hengada kharadi ngangsaba mida oina tawina pase. Kainabu mayak mangi haibra haiduni. Mafamdudagi tholakpada nongdusu akhak arauga loinana haithari. Ningba yamna kairubagi wasu nate. Adubu thazaba haiba thazabase. Thamluba misak amana thazabadu manghalakpada phangba chainadune. Aina namittada phangkhibado. Wakhalse karomdagino. Amadagi amada sum khanjinkhre tawise. Inakta coffee su leiramle. Pirambasu khanghaudre tawise. Spunduna otlaga thangatuna sipa machingi. Aduga amuk thamaga mapandi yengi. Street to the chaliba, miyoya do ubada ai thazaramde. Mitche amuk angkupaga amuka yengi. Karino mapamasida karamna. Mi thabaki lakpa oiramganida. Ai coffee thakpado thuna loisilaga paisa piramaga tholakpadadi chatkramale leiramdre. Phare asi khalnaduna aigi rentu tamna lagle. Kaagi thongdu hanga changai. Aduga bekto sofa de langsilamaga aigi bedroom du tamna lagle. Phiga hongdabi phamungda longda adum tasilai. Aduga wakhalama khanba hore. Angang hek oiringai dagine. Mahaka loina tinarakpase. Mahadang natana ahan singso thaina dagi. Ipu hakdaktagi loina tinara abane. Ipu anina masa masa pinasi haibado khoi ipusu makhoigi ipusu. Masanupa ngakta pokpadagi upai linaramde. Adubu masanupa anise yamna luna tinarame. Adudagi amo masa pinabagi waphamse aikhoida mo ontharakpane. Aikhoi ipudi laikhidre. Adubu makhoigi mapudi haujiksu tik hek laukhei hingi. Pura yogi ahanida. Chahi 87 88 surabada. Wakhal susoidi. Hoi ahan matam oirakpagi pangalbudi khajik sonjalakpanina chatpada saisu amagi mateng budi laure. Adubu smartphone ga pairadana. Aikhoidagi bu hena yang oiri. Hauzikandi la ibra khangde. Mathai thaina di Maruti Suzuki 800 anghaubadumaga nongdang oiram biti paktagi mamanaba mayamga pulluraga hek phausinlaga aikhoi mada cha sema u haiduna chaga thaga hankibasu kongaini. Kaigum kanda chak sabasu dum yawe. Pension phange aduna nga leirakani haidana leiraga lakpusu yawe. Panglap lapabudi natreda. Wangkhaidagi ya school tamna lakpado. Adubu ahan matam oirabanina masa masu amadi aikhoina pakhatpagi wakhaktani. Ipu lakpada mahaksu hek lakpu yauki. Maga banau nupa amagane. Makhoigina nupi yamna tangi. Aduga aikhoigina nupa. Aikhoigi so aikhoi humpo abu matung lai koti kaya amada nizaraga aikhoi ahumgi iton tonba ibona pa ama phangki. Usina sinna chahi kun mukti suzare. Wari se mafai amada amuk sakhi dawri tawise. Point lak lage. Anghang oiringai dagi hauna aigi maramda munna khangbadi ma khaktani. Ma haibase nakhoi na hainaramdaba yai. Aduna maming hairage. Magi maming kaifa. Aingondagi chahi animu junior oigani. But he's my classmate, best friend and everything. Everything simakti kitang crime partner ni aigi. Anghang oiringai aina tawgatan ba homework mana adum tawthokpi. Wazagi chai chagadaba kaya kanbidan laabani. Adugi hairagadi mase yam nungsibadi yabani. Aigi maramgi chai su phane amdi chajarabani. Adubu matamna ahongba mayam ama purakhi. Masu boarding school amada oina tamki. Aduga ina girls school amada.
ꯑꯩꯕꯨ ꯒꯔꯜꯁ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯇꯝꯍꯜꯂꯤꯁꯤꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯔꯛꯅꯕꯅꯤ ꯍꯥꯏꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤ. ꯃꯤ ꯈꯠꯅꯔꯝꯃꯦ, ꯃꯤꯒꯤ ꯃꯅꯥꯇꯣꯟ ꯊꯨꯒꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯒꯤ ꯆꯠꯄꯗꯗ 이마가 바바가 깜락 쏙ꯊꯕꯅꯤ. ꯇꯧꯅꯣ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯆꯩꯗꯦ. ꯑꯩꯒꯤ ꯏꯇꯧ ꯁꯧꯒꯠꯄꯁꯨ ꯂꯩꯈꯤꯗꯦ. ꯃꯔꯝꯗꯤ ꯑꯩ ꯑꯔꯥꯟꯕ ꯇꯧꯗꯦ. ꯍꯣꯏ, ꯑꯩ ꯃꯤꯑꯣꯏꯕꯅꯤ. ꯑꯆꯨꯝꯕꯗ ꯇꯧꯕꯗꯤ ꯉꯝꯗꯦ. ꯏꯁꯥꯅꯗꯤ ꯈꯪꯗꯕ. ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯔꯗꯤ ꯇꯧꯔꯝꯕꯗꯤ ꯃꯌꯥꯏ. ꯃꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯣꯏ ꯍꯥꯏꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯍꯥꯏꯔꯛꯄꯗꯤ ꯂꯩꯈꯤꯗꯦ. ꯂꯝ ꯐꯅ ꯂꯥꯞꯅꯗꯨꯅ ꯂꯩꯔꯕꯁꯨ ꯃꯥꯒ ꯑꯩꯒ ꯑꯃꯅ ꯑꯃꯒꯤ ꯃꯣꯔꯦꯜ ꯁꯄꯣꯔꯠꯇꯤ ꯑꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯅꯕꯨ ꯀ꯭ꯔꯥꯏꯝ ꯄꯥꯔꯠꯅꯔ ꯍꯥꯏꯔꯤꯕꯅꯤ. ꯈꯪꯗꯦ, ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯁꯤꯗ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯔꯛꯏ. ꯑꯔꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯅꯕꯒꯨꯝ. ꯀꯦꯐꯦ ꯃꯄꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ. ꯑꯩ ꯃꯤꯠꯁꯦ ꯇꯞꯅ ꯎꯏꯁꯤꯜꯂꯤ. ꯑꯩꯗꯤ ꯅꯪ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ? ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯎꯅꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯤ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯈꯛꯇꯪ ꯂꯥꯛꯂꯤꯕ. ꯅꯪꯅ ꯋꯥꯔꯧꯔꯕꯅꯤꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ. ꯉꯥꯏꯈꯣ. ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤ. ꯑꯩꯗꯤ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ. ꯖꯤꯃꯤꯅ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯡꯃꯝ ꯑꯃ ꯂꯩꯔꯝꯃꯤ. ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯈꯣꯡ ꯌꯥꯟꯊꯔꯒ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩ. ꯍꯧꯖꯤꯛ ꯏꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯁꯨ ꯃꯪꯂꯥꯜ ꯑꯣꯏꯔꯝꯃꯕ. ꯀꯔꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯄꯥꯈꯠꯄ ꯐꯥꯎꯔꯤꯕꯁꯤꯅ? ꯀꯔꯤꯒꯤ ꯋꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯛꯏ. ꯃꯇꯝꯗꯣ ꯏꯕꯥꯅꯤꯃꯛ ꯃꯁꯇꯔ ꯇꯧꯔꯤꯉꯩꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯗ ꯃꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯆꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯅꯤ. ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯗꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯗꯣ ꯃꯥꯅ ꯁꯥꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯗꯕꯅꯅꯤ. ꯇꯁꯦꯡꯅ ꯃꯥꯒ ꯑꯩꯒꯁꯤ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠꯅꯤ. ꯑꯩꯅ ꯅꯨꯄꯥ, ꯃꯥꯅ ꯅꯨꯄꯤꯅꯤ. ꯏꯃꯣꯟ ꯍꯦꯛ ꯃꯣꯜꯂꯗꯅ ꯏꯇꯞ ꯍꯦꯛ ꯇꯞꯈꯩ. ꯑꯗꯣ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤꯗꯅ. ꯁꯅꯥ, ꯑꯣꯏꯒꯗꯕ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯀꯣꯏꯌꯨꯅꯤ ꯅꯪꯕꯣ. ꯃꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯍꯩꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯣ ꯊꯣꯛꯎꯗꯅ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯤ. ꯅꯪꯗꯪꯅ ꯑꯣꯏꯗꯧꯕ ꯃꯤꯗꯣ ꯑꯃꯠꯇ ꯑꯣꯛꯅ ꯊꯦꯡꯅꯔꯨꯗ꯭ꯔꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯦ. ꯑꯩ ꯇꯣꯛꯈ꯭ꯔꯒ ꯅꯪꯁꯨ ꯄꯪꯊꯤ ꯊꯤꯕꯗꯤ ꯅꯠꯇꯦ. ꯒ꯭ꯔꯤꯟ ꯐ꯭ꯂꯦꯛ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅோ? ꯍꯣ, ꯑꯩꯒꯤꯗꯤ ꯂꯩ ꯀꯩꯅꯣ. ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯀꯥ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯂꯧꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯇꯧꯔꯒ ꯂꯩ. ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯣ ꯑꯩꯒꯤ ꯂꯩꯕ ꯂꯩꯇꯕ, ꯅꯪꯅ ꯆꯍꯤ 30 ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯔꯗꯤ ꯑꯩꯅ ꯅꯪ ꯂꯧꯗꯣꯏꯅꯦ. ꯑꯦ? ꯃꯥꯗꯣ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯖꯤꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯩ. ꯅꯠꯇꯦ, ꯅꯨꯡꯊꯤꯟꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯃꯪꯂꯥꯛꯅꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅꯅꯣ? ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯤꯔꯛꯏ. ꯑꯩꯁꯨ ꯌꯥꯎꯝ ꯑꯃ ꯊꯛꯆꯜꯂꯤ. ꯑꯗꯨꯒ ꯈꯪꯗꯦ, ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯔꯦꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯕꯅꯦ. ꯑꯩꯗꯤ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯦꯗꯅ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕ ꯃꯤꯡꯗꯨꯕꯨ ꯀꯅꯥꯒꯤꯅꯣꯕ? ꯑꯩ ꯈꯪꯗꯕ ꯑꯔꯣꯟꯕ ꯑꯃꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯃꯤ? ꯑꯩ ꯏꯉꯛꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯤꯡ ꯁꯣꯜꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯖꯤꯃꯤꯅ ꯀꯅꯥꯅꯣꯕ ꯀꯩꯐꯥ ꯍꯥꯏꯕꯣ? ꯍꯥ? ꯀꯩꯐꯥ? ꯑꯩꯗꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯨꯔꯕꯣꯏꯔꯦ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯁꯦ. ꯍꯩꯃꯥ, ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯤꯌꯦ. ꯋꯥ ꯀꯌꯥꯝ ꯂꯣꯠꯂꯤꯀꯣ. ꯐꯔꯦ ꯐꯔꯦ. ꯉꯥꯏꯈꯣꯍꯦ, ꯁꯥꯎꯈꯤꯅꯣ. ꯑꯩꯕꯨ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯁꯣꯜꯂꯛꯈꯤꯕ꯭ꯔꯣ? ꯁꯣꯜꯂꯛꯄꯒ ꯅꯠꯇꯦ ꯏꯕꯦꯝꯃ, ꯂꯥꯎꯔꯛꯄꯅꯤ. ꯃꯈꯥꯗ ꯂꯩꯕ ꯂꯤꯂꯤ ꯍꯣꯏ ꯐꯥꯎ ꯇꯥꯔꯝꯒꯅꯤ. ꯑꯁ, ꯑꯣꯟꯊꯣꯛ ꯏꯀꯥꯏꯔꯤꯗ ꯑꯩꯗꯤ. ꯏꯀꯥꯏꯒꯦꯁꯨ ꯀꯣꯟꯅ ꯏꯀꯥꯏꯔꯣ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯣ. ꯀꯅꯥꯅꯦ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ. ꯃꯍꯥꯛ ꯑꯩꯒ ꯌꯥꯝ ꯅꯛꯅꯕ ꯃꯤꯁꯛ ꯑꯃꯅꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯃꯁꯨꯅꯤ. ꯈꯪꯗꯦ, ꯀꯔꯤꯗꯒꯤ ꯍꯧꯔꯒ ꯀꯔꯥꯏꯗ ꯂꯣꯏꯒꯅꯤ ꯍꯥꯏꯕ. ꯑꯍꯧꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯇꯦ. ꯂꯣꯏꯁꯤꯟꯐꯝ, ꯆꯩꯈꯩ ꯑꯃꯁꯨ ꯂꯩꯇꯦ. ꯖꯤꯃꯤꯗꯣ ꯌꯥꯝ ꯉꯛꯅ ꯇꯥꯗꯨꯅ ꯂꯩ. ꯑꯩꯁꯦ ꯑꯃꯔꯣꯝꯗꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯌꯥꯝꯅ ꯋꯥꯠꯄ ꯅꯨꯄꯤꯅꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯔꯥꯜ ꯑꯃꯨꯛꯁꯨ ꯂꯩꯇꯦ. ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯅꯗꯤ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤ. ꯑꯗꯨꯅ ꯑꯩ ꯆꯃꯝꯅꯩ ꯖꯤꯃꯤ. ꯅꯨꯡꯁꯤꯕꯒ ꯃꯤꯅꯨꯡꯁꯤꯒ ꯈꯦꯠꯅꯩ. ꯑꯗꯣ ꯅꯪꯅ ꯍꯥꯟꯅ ꯀꯟꯐꯦꯁ ꯇꯧꯕꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯌꯦ ꯖꯤꯃꯤ.
Sidani, aina wakal si amumu bling chalisi. Magi wakal khandana bani, aina atopa nupa koi kibase. Ay kari haidano khangreda, office na marol ama chinglena, nang kamtang samthok na ningeda hailere. Magadi samthok na gada bawalay tida. Ma sulali, ay sulali. Mana, ay gamari layna na, atopa gachit taurambagi mara. Aduga ina, mabu kanagumba ama kauna bo ina season nakibado. Ado nang di kay sulandi kay no, ma nagrigitak pa dudaya kibane, ay nangakli di Olivia ni. Nungsiba na ngamdaba, kari sulayti haydo nida. Chinglena pamzariba character dudi, mangondi hek yauram tawrini. Wari sana ringay, ikoy rungi thong doorbell do, kingak pa duda simi ibanimak, wari do lepaga, kana oirizano hay nakhali. Sung kingsin lakpa duda jimina, ay yem kwige. Asi hayram laga thokre, kuide, thuna egi naktam sangsilay, kay falak hawi. Ay nangak na yeng ba duda jimina, makoy nupa nila ada ina kanano hangbada, yanggoy snagi pa menatra, layra di kay falak haybiyo hayrapani, pamalami. Ay living room dalak pa dati uri. Kayfa, manaw nupa thokpa magaloy na pamdo na layram pa daw. Ay tholok pa ubada, makoy animak nokfet dawri. Siyasana, nasa kayang pazatome, laysabi malami. Kayfa agi manaw nupa na hayrakpani. Ay sangsanto na makoy gi manakta pamaga, mangonda onsindabi manaw nupa daw ay nahangi. Kana laki sida, koy nila isidi. Samlakra, sisnaw na balakpani. Ahiga, hoy, koy tamo luhong dawri. Adugi invitation card to design fazabo yeng balakpa. Ada, sisana sida lay haybaduda changapani. Yam nungay na layzani ni siya nangde. Ay, atay kariso takidri. Mahak luhong dawri haybawado kakni. Ay ginakong sida, mayak seeng nalisilakibado. Wa amatangang dana, mangonda mit kasi kagyengubani. Maso ay ngonda hana na yeng duna layrami. Ay, nokning daba minok ama noksili. Kay fagi manaw nupa na mo hayri. Akoy na sige ipamense sum thirakpada. Makada hanupi amana chegi roommate sige maming hayrakpaduda akoy di nupa oirbo ninguri. Aduga di nupi oi lerami. Ming haisidi chazani ko. Aina kari sukhumdringai Jimmy-do chanaba puthoktuna tholei. Nong surasu amsaknaba ama yawidana aduna juice oina thaasi. Kalengi maisana omsaknabadu khak natre engondadi. Thamoi sidasu omsaknaba ama phaurakle. Adubu madi kari sukhandabagum nokmi aingonda asum yengduna leire. Ai sauningbadu phathanaba hotnabadana hena warame. Asum nangi hak leiramlaga makhoi su hallagi haina jatkidawre. Chetlamdaido maduda khak asawada I hapa wahai khara khak hairame. Adai khangde aigi luhongbadi yawda lakta yariko nangna marune. Ai hoi mai amata khumningde mai wado. Asumna adam chatkhre makhoi su. Namit kharagi matong yumdagi ima babana yam pakhatna yumda tholak yade ticket kaglage hairakpaduda ai kaidarobano khana yumda thoknaba pochai lagesta hapchinba hotnaringai Jimmy-do aigi nakta isuksukna changi. Ai kuina leiroi nungaitaba kaisu tawgano nathan leibado hainadraga lili kawkhatlaga leigisu leimino. Yanida ai than leirasu ado kaidawrage chingela hawe. Asima Olivia na hundo ambadai ngawroba kainom tawre. Olivia di long term oigadabidi natte. Ngayhak ki magi kaidongpham thiba chekla gumbini. Chinglen ki damak ay amuk nungaitaba phauroke tawbado isana thingsin khraduna tapna hangwi. Madi kaidawba khangde. Ay pairamba purito bet langsilamaga riminglumda lakle. Chinglen do mamai no tharaga phamduna leirame. Manakta mi change haiba khangbadagi mamaido nongkhale. Sana kari leire. Ai nangonda Chingle matamdo hele. Nang nasana thangkiba khongthangdo lale haiba khangna thangkibani. Aduna nang aingonda ngakpiyu haiba wahaido haigano. Aina nangbo ngakpiruba thoandi tungdasu nang soidana ngakpiyu ai lankhre haiba wahaise hairaga yai haina khankiba yai. Maramsina ai nangbu sunga ngakpiba ngamoi. Nangagi wase yari thokro.
Chinglenda upai leita thokre. Aisu aina loisidamdaba thabakto loisinaba hotnari. Chinglenga una thoga wahai amani haina khibasi isase khara makhaidi yangbagumna khalame. Asumna ai yumda thole airport da inawnu piga mainu pagana ngaiduna leirame. Kari maramgi aibu yumda kauthoi ino haibagi wa amata aingonda sarakte. Sumangda gari thausilakpada mantok khalambadu ubada ai ngakna yengi inawnu pida. Khoinabu nupi chelabro adugiro. Inawnu pido noktak noglei pakhumdi pirakte. Isi amuk thoklaga aibu mai okthoi. Khaiba sogi masanupa ani inam hoisu aikhoyumda loina leirame. Ai moiga haiphet khak kauna ngangna taramaga imungda thuna changle. Imada khoima sobiga phi khara yengmina tuna leirame. Adugi manakta changsinduna phamaga hangwi. Nawa lohongba yawnabra noina ai sutiga lawthohalaga thogalaise. Imado ai sangi ai khangdabagum ikhangkhangna yengi. Nangbo nama napa aikoi sinung sidrabo. Chahi kya sure uraktrise. Video call da unabaduna yaba natine. Adu boba iren jana ibema sumai tawre hairapasu yai haibanida. Aigi wadada ma saubino oina hairi. Akhoina hairaga nangbo tholakadrane. Wahai sisu chumdi chumi bani. Aigi anam kanba itaw amadi ima puknungdagi yawzarabani. Aina semdo ubasu ngamdre. Wado thaidoktuna aina hai. Kari lamdagi napino. Chahidi kaya surabano. Noina hongni tawise. Chahi hendo kidawreda. Ima aina hairisi phagi nate. Moina awai hekta ba pakhum amata pirakta badudade aigi kada changle aido. Thongdusu manungdagi loktoksili. Thariba phamungduda phamaga lei. Khoisega inaupiga oiramali thongthilei. Hangduna changhale. Manungda changaga moi anida phamungda phame. Wa pakna nganglakte. Aina kai hairakani khanbagira kaino aina isau langlapna. Kari haideno hairo. Chahi khara khak unadabasida mi singse ngawbo loi hengalame. Ai waduda isena oina. Haiba yadaba ma leitawini. Ado nang aikhoina taw haibudu tawko. Kai haiba duna. Haiba yadaba di kaino. Noigi situmina isi yonthoiro. Haima chemcha kaino nang ngangi dubo. Haidokpa yadaba kainaga haibudu dadi pangsingda singnaribani dana iso. Isi su inawna bisu nogle. Khangde. Yumse koilang heklangi. Kuina unarudraba kazin mayamdasu unare. Phai. Amaromda asumna punbasisu. Aina yumda tholokpa namit humni leiraga madugi ayuktane. Napi ama bekyomu thawomu tawdana imaga ikada changminare. Tu mani kedoise. Khara hene hek phaja thawalamu. Aisu makhada kari kari waligi amta yumkhige. Ahoinine. Phana singboide ningbani aise. Adubu isagi thabakdadi gadhadagi su hena pangsinkhre haidune. Nabiduna kari kari no khara yeksin tesin tawkhibada. Aise ai waikidre on khre. Isege inaupiga na aise setnaba phiro likon puduna changi. Ai waga mata haide. Lai phadibi amagum makhoina taw haibutta tawe. Pung loi loirakan imaga ima chawbiga amuk changle. Ima chawbina hairi. Khoi bibi jasidi kirdi yamna phajari jani dana. Migi oi khidesi pamure. Khoi nama ahando changaktuna hairi. Napa mayumgi mila haure. Aina kupna hangbadagi aisu khangma ngamle. Aigi waroi pot kidamak aibu yumsida kauthoklibani haibado. Napado kanano karino hayosu kanamta haibide. Ithanda pukning nungsidanasu yamna kapthokrabani. Aise kanarare. Aina khanjariba mahaktusu lamlanbi amagi waikre. Aibu amtang mayamda chalusirane. Madugi kanabana amukari. Lumkhodana nachindo. Sa khodana nungsidaba. Aina hana nungsi pami hairamba thoadi. Asi yongna sumatha saramdaba suyaiko. Karino. Aina hauzik khaliba mayamsibo. Ima hoido napa mayumgi mi lakpaduda thokre. Makeup tawbina piduna photoga namido. Ahi tarang amadane. Isana maphamsida aduga wakandi kaino yaukre haidune. Ngaihak leiragadi makhoi nupa mayumgi mi ai unani haidana mari changnare. Thaunaw mayada leptuna mapanda yengduna leirambadagi ai onthorokpada mama tamphawai oiduna leirambaduda ai ingangai.
ꯎꯔꯤꯕꯁꯤꯡꯗꯨ ꯑꯩ ꯊꯥꯖꯕ ꯉꯝꯃꯝꯗꯦ꯫ ꯃꯃꯥ ꯇꯝꯐꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯤꯡ ꯑꯁꯤꯗꯤ." ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯦꯃꯥ ꯐꯣꯇꯣ ꯅꯝꯃꯨꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯨꯡꯕꯗ ꯈꯔ ꯊꯥꯕꯤꯈꯣ." ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯕꯗ, ꯑꯪꯀ ꯐꯣꯜ ꯇꯥꯕ ꯉꯝꯗꯕ ꯑꯃꯒꯨꯝ꯫ ꯑꯩꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯩꯐꯥ? ꯀꯔꯝꯅ? ꯃꯥꯒꯤꯗꯤ ꯈꯪꯅꯕꯁꯨ ꯂꯩ ꯍꯥꯏꯈꯤꯕꯅꯦ꯫ ꯃꯁꯤ ꯃꯪꯂꯥꯟꯅꯤꯗ꯫ ꯍꯧꯒꯠꯂꯨ ꯌꯥꯡꯒꯣꯏꯁꯅꯥ, ꯁꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯣ꯫ ꯍꯧꯒꯠꯂꯨ ꯌꯥꯗꯦꯅꯦ, ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯪꯂꯥꯛꯅꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ, ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯐꯥꯒꯤ ꯃꯆꯦꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯤꯗ ꯊꯦꯡꯉꯛꯄꯗꯒꯤ ꯑꯩ ꯃꯪ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯑꯝꯃꯤ꯫ "ꯏꯆꯦ, ꯀꯃꯥꯏꯅ?" ꯏꯆꯦꯗ ꯅꯣꯛꯂꯛꯏ, ꯑꯗꯨꯒ, "ꯀꯔꯤꯅꯣ, ꯅꯪꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯕꯨꯡꯕꯅꯦ." ꯑꯩ ꯍꯧꯖꯤꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯥꯅ ꯑꯩ ꯎꯅꯕ ꯂꯥꯛꯄꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔꯗꯣ꯫ ꯃꯥꯒꯤ ꯋꯥꯗꯣ ꯅꯥꯀꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯂꯝꯃꯤꯕ ꯖꯥꯠꯂꯥ? ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯄꯪ ꯁꯤꯕꯤꯔꯤ ꯇꯧꯏꯁꯦ꯫ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯛꯏ ꯑꯩ ꯏꯊꯟꯇ꯫ ꯑꯃꯨꯛꯁꯨ ꯉꯛꯏ, ꯀꯔꯝꯅ? ꯑꯁꯨꯝꯅ ꯑꯍꯟꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯑꯔꯨꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯣꯛꯈꯠꯂꯤ꯫ "ꯍꯜꯂꯣ." "ꯍꯦꯜꯂꯣ, ꯁꯤꯕꯨ ꯃꯤꯁꯇꯔ ꯀꯩꯐꯥ ꯑꯣꯏꯕꯤꯔꯕꯣ?" "ꯆꯠꯂꯣ ꯑꯥꯗ." "ꯀꯥꯏꯗ?" "ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯅꯠꯇ꯭ꯔꯥ?" "ꯑꯄꯪꯕ ꯁꯤꯕ ꯅꯠꯇꯤꯌꯦ, ꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯣꯠꯄꯅꯤ." "ꯅꯨꯡꯁꯤꯔꯗꯤ ꯋꯥꯁꯤ ꯂꯣꯠꯅꯕ ꯑꯣꯏꯔꯦ." "ꯂꯣꯠꯅꯤꯡꯗꯅ ꯂꯣꯠꯈꯤꯕ ꯅꯠꯇꯦꯗ, ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯈꯤꯗꯕꯒꯤꯅꯤ." "ꯐꯣꯡꯒꯤꯕꯨ ꯈꯜꯂꯗꯤ ꯌꯥꯝ ꯌꯥꯏꯅ, ꯅꯄꯥꯡꯗꯤ ꯄꯥꯡꯖꯗ꯭ꯔꯒ." "ꯃꯇꯝꯗꯒ ꯑꯃꯨꯛ ꯇꯥꯏꯁꯜꯂꯤꯌꯦ." "ꯁꯣꯝ ꯏꯕꯦꯝꯃꯗꯤ ꯑꯩꯅ ꯄꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ." "ꯏꯪꯒꯤꯠꯇ ꯈꯪꯉꯣꯏ ꯈꯪꯉꯕ ꯃꯤꯗꯗꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯒꯗꯕ." "ꯍꯣꯏ, ꯁꯤꯁꯨ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯒꯦ." "ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯇꯝ ꯃꯌꯥꯝꯗꯣ, ꯄꯥꯝꯃꯨꯏ." ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯥꯗ ꯅꯣꯛꯑꯒ, "ꯅꯪꯁꯨ ꯀꯩꯅꯣꯝꯗꯤ ꯈꯜꯂꯝꯕ ꯑꯣꯏꯔꯦ." "ꯈꯟꯗꯦ ꯀꯩꯁꯨ." "ꯈꯜꯂꯁꯨ ꯈꯟꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯗꯧꯔꯦ, ꯌꯥꯔꯦ." "ꯀꯅꯥ ꯍꯥꯏꯕ? ꯂꯨꯍꯣꯡꯉꯣꯏ ꯂꯨꯍꯣꯡꯉꯣꯏ." "ꯂꯦꯝꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯆꯦꯟ ꯇꯥꯔꯦꯗꯅ." "ꯙꯠ, ꯑꯉꯥꯡꯅ." "ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯉꯛꯏ, ꯅꯪ ꯆꯍꯤ 30 ꯁꯨꯔꯐꯥꯎ ꯍꯣꯡꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯍꯣꯡꯗꯧꯔꯤꯅꯦ ꯍꯥ?" "ꯌꯥꯝ ꯍꯧꯔꯛꯀꯅꯨ." ꯑꯩ ꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯁꯪꯁꯥꯔꯁꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯔꯒ ꯊꯝꯅꯔꯦ꯫ ꯊꯤꯟꯊꯗ꯭ꯔꯦ꯫ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯧ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯖꯤꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯣꯛꯈꯠꯂꯤ꯫ "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯩ ꯑꯗꯨꯝ ꯈꯪꯉꯤ, ꯃꯥꯁꯨ ꯈꯪꯂꯦ ꯍꯥꯏꯕ ꯑꯩꯅ꯫ "ꯅꯪꯁꯨ ꯌꯥꯎꯅ." "ꯁꯥꯎꯈꯤꯅꯣ, ꯃꯤ ꯑꯃꯒꯤ ꯑꯅꯤꯡꯕꯗꯣ ꯑꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ." "ꯍꯩꯔꯦꯗ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯅꯪꯉꯣꯟꯗ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯉꯝꯗꯥꯏꯗꯨꯗ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯥꯏ꯫ ꯐꯅꯌꯥꯝ ꯏꯪꯒꯤꯠ ꯄꯤꯕꯗ ꯅꯪꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕꯅꯤ." ꯑꯩꯕꯨꯗꯤ ꯕꯨꯗꯨꯅꯤ, ꯏꯁꯥ ꯈꯪꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯉꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯁꯤꯗ ꯈꯟꯕꯗ ꯏꯊꯟꯇ ꯐꯨꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯄꯟꯊꯨꯡꯗꯤ ꯌꯧꯒꯗꯧꯔꯦ꯫ ꯊꯥꯖꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯤꯀꯣ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯍꯟꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜꯒ ꯂꯣꯏꯅꯔꯗꯨꯅ ꯑꯩ ꯌꯨꯝ ꯑꯅꯧꯕꯗꯨꯒꯤ ꯑꯅꯧꯕ ꯃꯤꯡꯒꯧ ꯑꯃꯗ ꯂꯥꯛꯂꯦ꯫ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯂꯨꯍꯣꯡꯕ ꯊꯥ ꯍꯦꯛ ꯐꯥꯕꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯩꯁꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯊꯕꯛꯁꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯌꯥꯅꯈꯤꯕ ꯃꯇꯝꯗꯨ ꯁꯨꯗ꯭ꯔꯗꯤ ꯊꯕꯛ ꯇꯣꯛꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯒꯤꯅꯤ꯫ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯦ꯫ ꯏꯅꯧ ꯅꯧꯔꯤꯉꯩꯗꯗꯤ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯁꯨ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯅ ꯂꯥꯛꯄꯗꯤ ꯀꯌꯥ ꯑꯣꯏꯊꯣꯛꯇꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯒꯨꯝꯅꯗꯤ ꯇꯥꯏ꯫ ꯁꯤꯗ ꯂꯥꯛꯑꯣꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯁꯣꯐꯥꯗ ꯐꯝꯃꯒ ꯂꯩꯔꯤꯉꯩꯅꯤ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯉꯛꯄꯗꯣ꯫ ꯖꯤꯃꯤꯅ ꯍꯥꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯂꯩꯇꯦ꯫ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯍꯧꯒꯠꯂꯛꯑꯒ ꯊꯣꯡꯗꯨ ꯍꯥꯡꯕꯒ ꯂꯩ ꯕꯣꯀꯦꯠ ꯑꯆꯧꯕ ꯑꯃ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯐꯠ ꯊꯥꯡꯊꯈ꯭ꯔꯒ, "ꯂꯣꯡ ꯇꯥꯏꯝ ꯅꯣ ꯁꯤ ꯋꯥꯏꯐꯤ." ꯑꯩ ꯈꯛꯅꯣꯛ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯏꯃꯥꯡꯗ ꯑꯁꯨꯝꯅ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯕꯗꯤ? ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯇꯕ? ꯍꯥꯏꯔꯛꯑꯗꯤ
nang nangakpagi saktamse uba phangkidro. Hoine, adusu sume. Karam kanda thungino. Direct airport ay naini laise. Exam kam daw khige. Handak di sukso iswedana khalakadra na di khale, khangde. Khalakdra su next amuk kana hotna bayai. Chahi lay phao thalo dawne. Ay noaga lay boketo table da thamaga coffee semake. Nang su halakpada ngairam kini mapanda cafe amada oina thaurase yaba natro. Asumna ibani putna thokminarakle. Khangaude nong su khajik suri. Masu mana litliba mathak thangba tharap tawba phurita lawthoklaklaga aingonda liselei. Magi nungsiba matawdada ngaujari inakta kana lepli haibaga khangma ngamlude. Onthorakpada chinglendo ikhoida munna yengduna leirame. Aisu nokfet tawrame. Aduga dadaga as aina deda adaisu kaure. Lagle lambida mirak narak yengaga. Makuda same aisu nooga mangonda yengi. Karigumba chinglena puksil sengba ama oiramaba. Asuk nungsiba mahakse aigi oiba phangamoiko. Aduga aina thengnakhriba singdu ngasigi nungaiba ase phangnabagi oireko. Wakhalse khanda khanjilubada ai nokningba phawre. Dadado aingonda yengaktuna karino haibagum mangaktu ile. Aisu nofet tawraga karisu nate haibagum ngakse phat hai. Manglandugi Mami done. Ngasi taibangsida sanaraiba. Thazarude. Oithorakani khalode. Asigumba phatjaraba taibangama. Lapna thiruba nungsiba. Aigide nakna lotna leirame. Kiku fongle aigi nungsiba.